ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯂꯩꯅ ꯁꯦꯟ ꯇꯥꯅꯤꯡꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯑꯣꯏꯅꯤꯡꯂꯕꯗꯤ ꯒꯦꯝꯁꯤꯡ ꯑꯁꯤ ꯁꯥꯟꯅꯧ ꯃꯁꯤꯗ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯑꯥꯏꯐꯣꯟ ꯀꯥꯔ ꯂꯦꯞꯇꯣꯞꯅ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯣꯝꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯁꯤꯡꯗ ꯋꯤꯊꯗ꯭ꯔꯣ ꯇꯧꯕꯁꯨ ꯌꯥꯍꯜꯂꯤ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯔꯒ ꯉꯔꯥꯡ iPad ꯑꯃ ꯂꯩꯔꯨꯔꯦ ꯀꯣꯗ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯔꯦꯖꯤꯁꯇꯔ ꯇꯧꯕꯁꯤꯡꯒꯤꯗꯤ ꯑꯗꯨ % ꯐ꯭ꯔꯤ ꯑꯣꯏꯒꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒꯅꯤ ꯍꯧꯖꯤꯛ ꯍꯧꯔꯛꯂꯤꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯅꯤꯡꯊꯤꯅ ꯂꯩꯇ꯭ꯔꯤꯕ ꯌꯨꯠꯁꯤꯡ ꯑꯁꯤꯕꯨ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯊꯣꯛꯂꯒ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕ ꯁꯦꯟ ꯈꯔꯗꯨꯁꯨ ꯃꯨꯜꯂꯒ ꯄꯨꯕꯤꯈꯤꯕꯗꯒꯤ ꯌꯨꯠ ꯀꯌꯥ ꯑꯃ ꯉꯥꯎꯆꯠꯅꯕ ꯁꯨꯁꯥꯏꯗ ꯐꯥꯎꯕ ꯇꯧꯍꯜꯂꯛꯂꯤꯕ ꯑꯁꯤ ꯉꯁꯤ ꯏꯟꯗꯤꯌꯥꯗ ꯑꯣꯟꯂꯥꯏꯟ ꯒꯦꯝ ꯑꯣꯟꯂꯥꯏꯟ ꯕꯦꯇꯤꯡ ꯑꯦꯞꯁ ꯑꯣꯟꯂꯥꯏꯟ ꯔꯃꯤ ꯒꯦꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯃꯨꯠꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯈꯪꯗꯅ ꯇꯧꯔꯒ ꯁꯤꯕꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯜꯂꯨꯗꯕꯒꯤ ꯋꯥꯅꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯊꯣꯛꯂꯤꯕꯅꯤ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯑꯣꯟꯂꯥꯏꯟ ꯕꯦꯇꯤꯡ ꯑꯦꯞꯁ ꯔꯃꯤ ꯒꯦꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯆꯤꯜ ꯃꯅꯥꯎ ꯃꯄꯥ ꯃꯆꯥ ꯈꯠꯅ ꯆꯩꯅꯕ ꯀꯌా ꯑꯃ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯀꯌా ꯑꯃ ꯇꯧꯕꯤꯔꯛꯏ ꯃꯁꯤꯗ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯑꯁꯤꯒꯨꯝꯕ ꯑꯣꯟꯂꯥꯏꯟ ꯐ꯭ꯔꯣꯗ ꯒꯦꯝꯁꯤꯡ ꯑꯁꯤꯗ ꯄꯩꯁꯥ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯑꯌꯥꯝꯕꯅ ꯁꯦꯂꯤꯕ꯭रिꯇꯤ ꯌꯨꯇ꯭ꯌꯨꯕꯔ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯃꯁꯥꯅ ꯃꯁꯥꯕꯨ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯔꯤꯕ ꯑꯣꯟꯂꯥꯏꯟ ꯒꯦꯝ ꯑꯣꯟꯂꯥꯏꯟ ꯕꯦꯇꯤꯡ ꯑꯦꯞꯁꯤꯡ ꯑꯁꯤꯅꯁꯨ ꯑꯌꯥꯝꯕ ꯊꯣꯛꯍꯟꯕꯅꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯍꯥꯞꯂꯛꯄ ꯕꯣꯛꯁ ꯑꯗꯨ ꯎꯠꯂꯒ ꯃꯈꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯔꯤꯕ ꯒꯦꯝ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯂꯩꯕ ꯐꯣꯟꯅꯤ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯃꯁꯤ 100% ꯐꯦꯛꯅꯤ ꯃꯆꯤꯟ ꯊꯤꯔꯤꯕꯅꯤ ꯄꯩꯁꯥ ꯎꯕꯗ ꯄꯪꯊꯗꯕ ꯃꯤ ꯂꯩꯇꯕꯅꯤ iPhone ꯑꯃꯇꯪ ꯄꯥꯏꯕ ꯐꯪꯖꯔꯕꯗꯤ ꯀꯥꯔ ꯑꯃꯇꯪ ꯇꯣꯡꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯇꯧꯖꯔꯒ ꯂꯩꯔꯤꯕ ꯌꯨꯠ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯣꯟꯂꯥꯏꯟ ꯐ꯭ꯔꯣꯗ ꯒꯦꯝꯁꯤꯡ ꯑꯁꯤ ꯁꯥꯟꯅꯔꯒ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ iPhone ꯐꯪꯒꯅꯤ ꯀꯥꯔ ꯐꯪꯒꯅꯤ ꯂꯦꯞꯇꯣꯞ ꯐꯪꯒꯅꯤ ꯍꯥꯏꯖꯤꯜꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯁꯣꯏꯗꯅ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯅꯤꯡꯕ ꯇꯥꯕꯅꯤ ꯃꯁꯤꯗ ꯇ꯭ꯌꯨꯁꯟ ꯐꯤ ꯁ꯭ꯀꯨꯜ ꯐꯤ ꯐꯥꯎꯕ ꯑꯣꯟꯂꯥꯏꯟ ꯒꯦꯝꯁꯤꯡ ꯑꯁꯤꯗ ꯃꯥꯡꯈꯤꯕꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯐꯨꯔꯅꯤ ꯆꯩꯔꯅꯤ ꯄꯥꯈꯠꯄꯗꯒꯤ ꯇꯧꯔꯒ ꯁꯤꯈꯤꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯧꯔꯛꯂꯤꯕ ꯌꯨꯠꯁꯤꯡ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯑꯣꯟꯂꯥꯏꯟ ꯒꯦꯝ ꯑꯣꯟꯂꯥꯏꯟ ꯕꯦꯇꯤꯡ ꯑꯦꯞꯁꯤꯡ ꯑꯁꯤꯒꯤ ꯂꯥꯡꯗꯒꯤ ꯀꯜꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯅꯤ ꯑꯣꯟꯂꯥꯏꯟ ꯒꯦꯝ ꯕꯦꯇꯤꯡ ꯑꯦꯞꯁ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯒꯦꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯄꯪꯕ ꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯗꯣꯝ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯂꯥꯏꯟ ꯒꯦꯝꯕ꯭ꯂꯤꯡ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯒꯦꯝꯁꯤꯡ ꯑꯁꯤ ꯁꯥꯟꯅꯅꯤꯡꯕ ꯄꯣꯛꯂꯔꯣꯏ ꯃꯔꯨꯞ ꯃꯌꯥꯝꯕꯨ DAshil 2.0 foreverꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯟꯂꯥꯏꯟ ꯒꯦꯝꯁꯤꯡ ꯑꯁꯤꯅ ꯄꯤ ꯍꯥꯏꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯒꯦꯝꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯃꯨꯛ ꯑꯀꯥꯏꯕ ꯄꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯈꯔ ꯍꯥꯟꯅ ꯇꯥꯃꯤꯟꯅꯈꯤꯁꯤ 28 ꯃꯥꯔꯆ 2023 ꯒꯥꯟꯙꯤꯅꯒꯔꯗꯒꯤ ꯆꯍꯤ 13 ꯁꯨꯔꯕ ꯄꯤ ꯋꯤꯜꯁꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛ ꯇꯃꯤꯜ ꯅꯥꯗꯨꯒꯤ ꯚꯌꯥꯝꯄꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯂꯩꯕ ꯃꯤꯊꯥꯏ ꯌꯣꯟꯕ ꯕꯦꯀꯔꯤ ꯑꯃꯗ ꯊꯕꯛ ꯇꯧꯏ ꯑꯗꯨꯕꯨ 28 ꯃꯥꯔꯆ 2023 ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯊꯥ 6-7 ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯑꯣꯟꯂꯥꯏꯟ ꯒꯦꯝ ꯑꯣꯟꯂꯥꯏꯟ ꯕꯦꯇꯤꯡ ꯑꯦꯞꯁꯤꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯤꯛ ꯆꯨꯔꯝꯃꯤ ꯃꯁꯤꯅ ꯃꯍꯥꯛ ꯊꯕꯛ ꯆꯠꯀꯅꯤ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯂꯨꯄꯥ ꯂꯥꯈ 3 ꯄꯨꯔꯒ ꯑꯣꯟꯂꯥꯏꯟ ꯕꯦꯇꯤꯡ ꯑꯦꯞꯁ ꯑꯁꯤꯗ ꯄꯩꯁా ꯊꯥꯗꯈꯤꯕꯅꯤ ꯍꯥꯏꯔꯤ ꯒꯦꯝ ꯑꯁꯤꯗ ꯄꯩꯁꯥ ꯃꯥꯡꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯅꯣꯡꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯅꯕ ꯍꯣꯠꯅꯈꯤ ꯃꯁꯤꯗ ꯌꯨꯝꯊꯪꯅꯕ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯍꯧꯕꯗꯒꯤ ꯀꯜꯍꯧꯈꯤ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯦꯇꯦꯝꯅꯤ ꯍꯥꯏꯔꯤ ꯇꯃꯤꯜ ꯅꯥꯗꯨꯒꯤ ꯃꯅꯄꯔꯥꯏꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯒ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯅꯤ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯗ ꯑꯣꯟꯂꯥꯏꯟ ꯒꯦꯝ ꯑꯣꯟꯂꯥꯏꯟ ꯕꯦꯇꯤꯡ ꯑꯦꯞꯁ ꯑꯁꯤꯅ ꯄꯤꯕ ꯈꯨꯗꯣꯜ 16 ꯑꯣꯒꯁט 2024 ꯑꯁꯤꯗꯅ ꯀꯔꯅꯥꯇꯀꯥꯗ ꯂꯩꯕ ꯆꯍꯤ 43 ꯁꯨꯔꯕ ꯁ꯭ꯔꯤꯅꯤꯕꯥꯁ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁ꯭ꯋꯦꯊꯥ ꯆꯍꯤ 33 ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯆꯍꯤ 11 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯑꯁꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯧꯔꯒ ꯁꯤꯈꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯨꯁꯤꯜꯂꯒ ꯑꯣꯟꯂꯥꯏꯟ ꯕꯦꯇꯤꯡ ꯑꯦꯞꯁ ꯔꯃꯤ ꯒꯦꯝꯁꯤꯡ ꯑꯁꯤ ꯁꯥꯟꯅꯕꯗ ꯄꯩꯁꯥ ꯄꯨꯊꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯆꯍꯤ 11 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯐꯥꯎ ꯌꯥꯎꯅ ꯇꯧꯗꯨꯅ ꯁꯤꯈꯤ ꯅꯕꯦꯝꯕꯔ 2024ꯗꯅ ꯀ꯭ꯔꯤꯁꯅ ꯄꯟꯗꯤꯠ ꯀꯧꯕ ꯆꯍꯤ 10 ꯃꯨꯛꯇꯪ ꯉꯥꯏꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯒꯨꯖꯔꯥꯠꯀꯤ ꯔꯥꯖꯀꯣꯠꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯃꯛꯇꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯅꯣꯠ ꯑꯃ ꯌꯥꯎꯔꯝꯃꯤ
ꯃꯁꯤꯗ ꯃꯍꯥꯛꯅ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯣꯟꯂꯥꯏꯟ ꯒꯦꯝꯕ꯭ꯂꯤꯡ ꯑꯦꯞꯁ ꯑꯁꯤꯗ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯈ꯭ꯔꯦ, ꯃꯁꯤꯅ ꯃꯍꯥꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯉꯔꯥꯡ ꯉꯍꯥꯟꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯇꯥꯡ 4 ꯑꯁꯤꯗꯁꯨ ꯑꯁꯥꯝꯗ ꯆꯍꯤ 19 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯕꯤꯁ꯭ꯋꯥꯖꯤꯠ ꯃꯂꯥꯀꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯣꯟꯂꯥꯏꯟ ꯒꯦꯝꯕ꯭ꯂꯤꯡ ꯑꯣꯟꯂꯥꯏꯟ ꯕꯦꯇꯤꯡ ꯑꯦꯞꯁ ꯑꯁꯤꯗ ꯂꯨꯄꯥ ꯂꯥꯈ 12 ꯃꯥꯡꯈꯤꯕꯗꯒꯤ ꯇꯧꯔꯒ ꯁꯤꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯔꯛꯂꯤꯕ ꯌꯨꯠ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯃ ꯑꯣꯟꯂꯥꯏꯟ ꯒꯦꯝꯕ꯭ꯂꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡ ꯇꯥꯛꯍꯜꯂꯤ꯫ ꯍꯧꯔꯛꯄꯗꯗꯤ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯄꯩꯁꯥ ꯈꯔ ꯊꯥꯗꯔꯒ ꯁꯥꯟꯅꯔꯨꯕ, ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯦꯗꯤꯛ ꯆꯨꯔꯒ ꯄꯩꯁꯥ ꯃꯥꯡꯈꯤꯕ ꯃꯇꯝꯗꯗꯤ ꯂꯥꯁꯇ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄ ꯑꯁꯤꯅꯤ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯌꯨꯇ꯭ꯌꯨꯕꯔ, ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ, ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯔꯤꯕ ꯑꯣꯟꯂꯥꯏꯟ ꯒꯦꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯒꯦꯝ ꯑꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯔꯤꯕ ꯃꯈꯣꯏꯅꯗꯤ ꯒꯦꯝ ꯑꯣꯐ ꯁ꯭ꯀꯤꯜꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯅꯗꯤ ꯒꯦꯝ ꯑꯣꯐ ꯆꯥꯟꯁꯅꯤ, ꯂꯛꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯦꯅꯤ ꯒꯦꯝꯁꯤꯡ ꯑꯁꯤꯒꯤ ꯗꯣꯃꯤꯅꯦꯇꯤꯡ ꯐꯦꯛꯇꯔ ꯑꯁꯤ ꯁ꯭ꯀꯤꯜ ꯑꯣꯏꯒꯗꯕꯅꯤ, ꯂꯛ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯒꯦꯝ ꯑꯗꯨ ꯁ꯭ꯀꯤꯜꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯕꯗꯤ ꯃꯗꯨ ꯖ꯭ꯋꯥꯔ ꯅꯠꯇꯦ, ꯒꯦꯝꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯒꯦꯝ ꯑꯗꯨ ꯂꯛꯅ ꯗꯥꯎꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒꯅ ꯖ꯭ꯋꯥꯔ ꯆꯤꯡꯏ ꯍꯥꯏꯔꯤ꯫ ꯒꯦꯝ ꯑꯣꯐ ꯁ꯭ꯀꯤꯜ ꯑꯁꯤꯗ ꯃꯦꯟꯇꯦꯜ ꯑꯦꯕꯤꯂꯤꯇꯤ, ꯐꯤꯖꯤꯀꯦꯜ ꯑꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯁꯤ ꯏꯟꯚꯣꯜꯕ ꯇꯧꯏ, ꯑꯗꯨꯒ ꯒꯦꯝ ꯑꯣꯐ ꯆꯥꯟꯁ ꯑꯁꯤꯗꯅ ꯁꯨꯞꯅꯗꯒꯤ ꯗꯥꯎꯗ ꯗꯤꯄꯦꯟ ꯇꯧꯏ꯫ ꯒꯦꯝ ꯑꯣꯐ ꯆꯥꯟꯁ, ꯂꯛ ꯑꯁꯤꯗ ꯗꯤꯄꯦꯟ ꯇꯧꯕ ꯋꯦꯕꯁꯥꯏꯠ, ꯒꯦꯝ ꯀꯌꯥ ꯑꯃ ꯏꯂꯤꯒꯦꯜꯅꯤ ꯍꯥꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯊꯤꯡꯕ ꯊꯝꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯔꯤꯌꯥꯅꯥ ꯄꯨꯂꯤꯁꯅ ꯂꯛꯀꯤ 66 ꯀꯧꯕ ꯇꯦꯂꯦꯒ꯭ꯔꯥꯝ ꯆꯦꯅꯦꯜ ꯑꯃꯕꯨ ꯆꯂꯥꯏꯔꯝꯕ ꯃꯤꯑꯣꯏ 8 ꯐꯥꯒꯠꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯒꯦꯝ ꯑꯁꯤ ꯆꯂꯥꯏꯔꯒ ꯃꯤꯑꯣꯏ 10,000 ꯃꯨꯛꯇꯒꯤ ꯂꯨꯄꯥ ꯀꯔꯣꯔ 5 ꯍꯦꯟꯅ ꯁ꯭ꯀꯦꯝ ꯇꯧꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 4 ꯑꯃꯁꯨ ꯑꯁꯤꯒꯨꯝꯕ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯁꯤ ꯆꯂꯥꯏꯔꯒ ꯂꯨꯄꯥ ꯀꯔꯣꯔ 100 ꯍꯦꯟꯅ ꯁ꯭ꯀꯦꯝ ꯇꯧꯔꯝꯕꯒꯤ ꯐꯥꯒꯠꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯤ꯫ ꯃꯤꯑꯣꯏ 4 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯆꯥꯏꯅꯤꯁ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕ ꯑꯁꯤ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯒꯦꯝꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯂꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝ ꯍꯥꯏꯔꯒꯗꯤ ꯑꯣꯟꯂꯥꯏꯟ ꯃꯥꯔꯀꯦꯠ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯑꯔꯩꯕ ꯃꯈꯩ ꯇꯥꯜꯍꯧꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯤ, ꯑꯦꯅꯤ ꯀꯂꯔ ꯑꯃ ꯈꯜꯂꯒ ꯄꯩꯁꯥ ꯊꯥꯎ, ꯆꯨꯝꯂꯕꯗꯤ ꯄꯩꯁꯥ ꯑꯗꯨꯒꯤ ꯗꯕꯜꯗ ꯐꯪꯒꯅꯤ, ꯂꯥꯜꯂꯒꯅ ꯄꯩꯁꯥ ꯃꯥꯡꯖꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯚꯦꯔꯤ ꯁꯤꯝꯄꯜ꯫ ꯃꯁꯤ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯁꯤꯁꯇꯦꯝꯅ ꯑꯣꯇꯣꯃꯦꯇꯤꯛ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯄ ꯀꯂꯔ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯣꯝꯁꯨ ꯑꯁꯨꯝꯅ ꯈꯟꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯇꯣꯃꯦꯇꯤꯛ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯄ ꯀꯂꯔ ꯅꯠꯇꯦ, ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯑꯆꯧꯕ ꯁ꯭ꯀꯦꯝ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯔꯦꯗ ꯀꯂꯔ ꯑꯁꯤꯗ ꯂꯨꯄꯥ 1,000 ꯊꯥꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ 100ꯅꯁꯨ ꯔꯦꯗ ꯀꯂꯔ ꯑꯁꯤꯗ ꯂꯨꯄꯥ 1,000 ꯊꯥꯖꯤꯜꯂꯛꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯦꯗ ꯀꯂꯔ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕꯄꯩꯁꯥ ꯑꯁꯤ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ ꯍꯦꯜꯂꯦ, ꯑꯗꯨꯒ ꯃꯤꯑꯣꯏ 30ꯅ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯁꯤꯗ ꯂꯨꯄꯥ 1,000 ꯊꯥꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ, ꯑꯗꯨꯗꯤ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯁꯤꯗ ꯄꯨꯟꯅ ꯂꯨꯄꯥ 30,000 ꯊꯥꯔꯛꯂꯦ꯫ ꯂꯣꯖꯤꯀꯦꯂꯤ ꯌꯦꯡꯂꯕꯗꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯉꯝꯕꯒꯤ ꯆꯥꯟꯁ, ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯁꯤ 50-50ꯅꯤ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯒꯦꯝ ꯑꯁꯤꯗꯗꯤ ꯉꯝꯕꯒꯤ ꯆꯥꯟꯁ ꯑꯁꯤ 50-50 ꯑꯣꯏꯗꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯦꯞꯁ ꯅꯠꯇ꯭ꯔꯒꯅ ꯋꯦꯕꯁꯥꯏꯠ ꯑꯗꯨꯒꯤ ꯑꯦꯗꯃꯤꯟ ꯄꯦꯅꯦꯜꯗ ꯃꯤꯑꯣꯏ ꯑꯃ ꯐꯝꯂꯒ ꯑꯣꯄꯔꯦꯠ ꯇꯧꯍꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯠ ꯌꯦꯡꯂꯒ ꯒꯦꯝꯒꯤ ꯔꯤꯖꯜ ꯂꯥꯎꯊꯣꯛꯂꯤꯕꯅꯤ, ꯅꯠꯇ꯭ꯔꯒꯅ AI ꯇꯦꯡꯗꯒꯤ ꯑꯦꯅꯤ ꯍꯥꯎ ꯇꯧꯗꯨꯅ ꯄ꯭ꯔꯣꯐꯤꯠ ꯐꯪꯅꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯁꯦꯠ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯔꯦꯗ ꯀꯂꯔꯗ ꯄꯩꯁꯥ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏ 100ꯗ ꯔꯤꯋꯥꯔꯗ ꯄꯤꯕꯕꯨꯗꯤ ꯒ꯭ꯔꯤꯟ ꯀꯂꯔꯗ ꯊꯥꯔꯛꯄ ꯃꯤꯑꯣꯏ 30ꯗ ꯑꯣꯏꯅ ꯔꯤꯋꯥꯔꯗ ꯄꯤꯕ ꯑꯁꯤꯅ ꯀꯝꯄꯅꯤ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏ 70ꯒꯤ ꯄꯩꯁꯥ ꯑꯁꯤ ꯂꯦꯝꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯒꯦꯝ ꯑꯁꯤꯕꯨ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯇꯣꯡꯒꯦꯔꯥ ꯇꯣꯡꯂꯣꯏꯒꯦꯔꯥ, ꯀꯝꯄꯅꯤꯗꯤ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯄꯩꯁꯥ ꯑꯗꯨꯃꯛ ꯇꯣꯡꯂꯒ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯤ ꯖꯁ ꯃꯤꯑꯣꯏ 100 ꯈꯛꯀꯤ ꯑꯦꯛꯖꯥꯝꯄꯜꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 142.86 ꯀꯔꯣꯔ ꯑꯁꯤꯗꯒꯤ ꯌꯥꯝꯂꯕꯗ ꯃꯤꯑꯣꯏ ꯀꯔꯣꯔ ꯑꯃꯈꯛ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯔꯛꯂꯕꯗꯤ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯀꯝꯄꯅꯤ ꯑꯁꯤꯅ ꯃꯤꯅꯠ ꯑꯃꯗ ꯂꯨꯄꯥ ꯀꯔꯣꯔ ꯇꯣꯡꯂꯤꯕꯅꯤ꯫ ꯒꯦꯝ ꯑꯁꯤ ꯍꯧꯔꯛꯄꯗꯗꯤ ꯈꯔ ꯈꯖꯤꯛ ꯉꯝꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯂꯣꯡ ꯇꯔꯝ ꯑꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯔꯛꯂꯤꯕ ꯌꯨꯠ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕꯔ, ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ, ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡ ꯑꯁꯤꯅ ꯑꯣꯏꯗ ꯄꯥꯗꯕ ꯒꯦꯝ ꯀꯌꯥ ꯑꯃ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯔꯤꯕ ꯑꯁꯤꯗ ꯊꯥꯖꯔꯨꯕꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯃꯥꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯕꯨ ꯄꯥꯝꯖꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤꯕ ꯚꯤꯌꯨꯑꯔꯁꯤꯡ ꯑꯗꯨꯗ ꯎꯠ ꯆꯥꯏꯁꯤꯜꯂꯒ ꯃꯈꯣꯏꯗꯤ ꯄꯩꯁꯥ ꯐꯪꯈꯤꯅꯤ, ꯑꯗꯨꯒ ꯃꯁꯤꯗ ꯒꯦꯝ ꯑꯦꯗꯤꯛꯁꯟ ꯆꯨꯍꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯄꯥꯝꯖꯅ ꯌꯦꯡꯂꯤꯕ ꯚꯤꯌꯨꯑꯔꯁꯤꯡ ꯑꯁꯤ ꯈꯛꯇꯅꯤ꯫ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔ, ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ, ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯑꯁꯤꯗꯤ ꯒꯦꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯉꯝꯗꯕ ꯑꯗꯨ ꯃꯊꯧ ꯇꯥꯗꯦ, ꯃꯈꯣꯏꯒꯤꯗꯤ ꯀꯝꯄꯅꯤꯅ ꯄꯤꯔꯛꯄ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯄꯩꯁꯥ ꯑꯗꯨꯅꯤ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ꯫
ꯒꯦꯝꯁꯤꯡ ꯑꯁꯤꯕꯨ ꯁꯥꯟꯅꯕ ꯍꯧꯖꯤꯜꯂꯨꯔꯒ ꯄꯩꯁꯥ ꯃꯥꯡꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯟꯖꯤꯜꯂꯒ ꯇꯣꯛꯂꯒꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯁꯤꯜꯂꯒ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕ, ꯃꯁꯤꯗ ꯍꯦꯟꯅ ꯃꯥꯡꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯒꯦꯝ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ, ꯑꯇꯩ ꯂꯩꯔꯤꯕ ꯑꯣꯟꯂꯥꯏꯟ ꯕꯦꯇꯤꯡ ꯑꯦꯞꯁ, ꯔꯃꯤ ꯒꯦꯝ, ꯀ꯭ꯔꯥꯁ ꯒꯦꯝ, 1x ꯕꯦꯠꯁꯤꯡ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯄꯦꯇꯔꯟꯁꯤꯡ ꯑꯁꯤ ꯐꯣꯂꯣ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕ, ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯨꯝꯕ ꯀꯣꯠꯂꯒ ꯄꯨꯈꯤꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ DAshil 2.0 ꯐꯣꯔꯑꯦꯚꯔꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ, ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯍꯧꯔꯛꯂꯤꯕ ꯌꯨꯠꯁꯤꯡꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯕ ꯐꯣꯟ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯕꯣꯛꯁ ꯑꯗꯨ ꯎꯠꯂꯒ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩꯕ ꯐꯣꯟꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯊꯥꯖꯕꯤꯔꯨꯅꯨ꯫ ꯃꯁꯤ 100% ꯃꯆꯤꯟ ꯊꯤꯔꯤꯕꯅꯤ, ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯄꯩꯁꯥ ꯇꯥꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯄꯥꯝꯖꯅ ꯌꯦꯡꯂꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯁꯤꯕꯨꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤꯕꯅꯤ꯫ ꯃꯔꯨꯞ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯣꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯁꯦꯌꯔ ꯇꯧꯕꯤꯔꯒ ꯃꯈꯣꯏꯕꯨꯁꯨ ꯑꯁꯤꯒꯨꯝꯕ ꯐ꯭ꯔꯣꯗ ꯒꯦꯝꯁꯤꯡ ꯑꯁꯤꯗꯒꯤ ꯀꯜꯍꯧꯁꯤ꯫ ꯃꯔꯨꯞ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫